Center dasu BJP na laingak sasan paiba Manipur dasu BJP ge laingak sasan tauribana aduki matik center amasung Manipur laingak ka afaba mari lay double engine laingak ni haina Manipur ge Chief Minister na aduki matik sauthok-sana Manipur ge laingak sasan tauduna lakli adubu laingak asigi matamda haibadi haukiba mamang sahi lising ani kolhumdoi gi May 3 dagi Manipur da thokliba kanglup ani gi lan asi chahi ama helaklaba fauba center gi laingak na karigumba mityang amata sangbidana lakli masigi mayek sengba khudam haibabu Bharat ki Prime Minister Narendra Modi unaduna wari sabagi matam fauba Manipur gi Chief Minister N Birendra pibidri oiriba fibum asine Bharat laingak ka Manipur laingak ka leinariba mari asi aduki matik phatre haibasi takpani haibada haimanba thokloi Manipur thugaina ba hotnarakpa haibasi Bharat thugaina ba hotnabaga chap manai haibasi center laingak na khanglabasu nachung dana laithokli lan asine maram oiduna misi mina kaya thoklaba Manipur gi praja miyambu open jail amada fazinduna thambaga chap manana leiriba asida Bharat ki Prime Minister Narendra Modi na Manipur gi miyam asibo India gi citizen amo oina laudabago Manipur da thokliba khusem gi lani haineriba asi loisinaba thabak amata paikhatana leiriba asi yamna lali yamna ngaklibadi Manipur gi Chief Minister na ngasi faubada Bharat ki Prime Minister Narendra Modi unaduna lan asi loisinaba wari sanaba ngamdaba haibadi karigumba thabak maset ama fauba paikhatpa ngamdana adumak ningaidana leithokpagum tauriba asini Manipur miyam nadi Chief Minister Biren asi Maraibak ningba Chief Minister ni haina khali adubu mahakna tawthorakpa thabak haibadi lan asi loisinaba Bharat laingakta pressure piba ngamdana leiriba si karigano haiba asini Masira Chief Minister N Birena Maraibak Manipur amadi miyambu thamoi sengna nungsi haibadu haina laibak miyamna hawjik hangnarakli masigi paukhum Chief Minister masamakna thabakna utuna Manipur da thokliba lan asi loisinaba hotnafam thoktabra lan asi kayang kuina sa thakidoribano hawjik phawbagi oinadi Manipur laingak ka Bharat laingak ka lan asi loisinabagi maramda karigumba thabak amata paikhatpa udriba maramna lan asi makhatana sangthakigatra haibagi akiba adu Manipur miyamna faunari maduna hawjik oiriba fibam asida Manipur gi Chief Minister N Birena Maraibak Manipur amadi miyambu thamoi sangna nungsi amadi Manipur miyambu kangani iraibak Manipur mache tahaloi apunbagi saktang ngakani haibadu Nupa Thokna Thabak thabakna utpa ngamnaba hotnaba tai Miyam gi mit nakong oihanjariba Impact TV News haiba news networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyu loinana tungkoina miyam gi seba tawba ngamnanaba adongi mamal yamlaba suggestion taramna ukjari